ngasi nuida waram phongkiba tongan tongan ba manipuri sifong sing amasung thokiba thawdo wathok sing degi maroi bi ipau sing myamna thamjagi ahanbada kanglai pak ki maira degi lokusaraga manipur gi ahanba 5-star hotel November English singani ga kunga turku sangaragani ibohol manipur lenga ki tourism department gi makhada leiriba amata ngairaba hotel ama oiriba hotel Imphal asi matam ga sunaba mongda hotel asida hojik leiriba infrastructure sing semga sagatuni hena standard leiba hotel ama ohena naba madi hotel asigi campus manang 5-star category gi hotel ama semgatuna kumja English singani ga kunga taruki November thada sanganaba panam thamle haina tourism department gi director W ibohol na phongdokre wafam singasi hotel Imphal Siri Hall pangtokpa hotel gi hojik leiriba phibam singhen aphabamong semganaba madi manipur gi ahanba 5-star category hotel semba sagana bigidama manipur lenga ki tourism department amadi classic group of hotels ki parents company ama oiriba Babina Healthcare and Hospitality Industry Private Limited ani gi marakta official oina sei kuntra gi list that sign tawna bigi thoramna tourism director W ebohol na phongdokhibani director ebohol na makhata na phongdokhibada tourism sakhotpada amadi tongan national level gi function sing pangthok matamda manipur gi matam ga sunaba hotel kya leiba mathok dai masina maram oiduna manipur lenga ki maikei digi manipura 5-star hotel ama lingna bigi matam kuine digi mangjarak pamanglana du soidana mangphauna ragani masina manipur gi tourism sakhotpada hena mating panglagana ki loinana Babina Group की company की managing director Dr. Thangjam W की मियंग मखादा classic group of hotels na Manipur की tourism sector सिबु सखोना बहोना बदा लौरी प थौदांग कया बु सुथगत बफोंदोखि ngasi थौराम सिगी नुंगी वेब वरोल पिरदुना Babina Group of companies की chairman का managing director W ना हौखि बसै English ngani ga taraga humdoi gi October thad matamadu की Manipur lenga na hotel Imphal si matau kram na classic group of hotel da kushnar khiba madi ngasi oiriba hotel asigi phiba masi oirakna bohonarak pamatamda thengna khiba awan nungai kya gi maramda opum kya stamki loidna manipur lenga ki mekedi gi Babina groups of company bu thajabiduna manipur gi 5-star category hotel da semga sagana bi ayaba pb rak pigi dama manipur lenga amadi masi bu henna bohona bada mateng pangbirak khiba lenga asigi mari lena ba official kya bu thagat pongdokhi atop pawmana Mahairoi lising kuntraga nithoi ki ST scholarship pi davigi mahairoi singna khongjang sanction bada tear gas kapkhri scheduled tribe scholarship 2023-24 pi thok davigi mayok tanga si tongan ba lamdam sida leiriba school amadi college ki mahairoi sing athuba matam scholarship pi thokadabani haina akan ma khongjang sanction khri mahairoi sing ki khongjang adubu lakshana na bohona ba police na tear gas sel kya kapkhri all tribal student union manipur gi miyang makhada all college Tribal Student Union Imphal ki thaumi singa madi scholarship sibu thajin ki ba mairoi singna kholau kya lauduna sangshilaki ba khongjang adu GP Women's College tagi hauduna Department of Tribal Affairs and Hills ki office tamna satna bonaki mairoi sing adu state amadi central force ng laksinna na ba yamna kan honaki nakal anima ki marakta minute 10 rom mukna ba thoklaba matung Tribal Affairs and Hills ki additional director laktuna mairoi singa wari sanaraba matung mairoi tare na saba team amaga director unaba sakhi khongjang aduga mari leidana college tribal student unions Imphal gi human resource secretary gaikhangning apanmaina phungdokibada ST scholarship asi phangadaba matamdagi sahi ahum mari sontharakli ingsok lising ani ga kungo humdoi kunga mari gi ST scholarship phangadaba si mahiro lising kunthra gani thoini scholarship asina mahiro singna lairik tamba matamda mating oiduna laklibani ngasi gi wari sanabasida karigumba positive over response amata piraktaba thoklabadi makhatan akan makhongjang sanction higani haibu wafam se thamkhiana pausta makhatari atop pawmana maitai lona India gi classical language sananaba criteria surab documents sing atubada mari lenaba singda thagadabani wama wakhalon manaba apunma wama kanglipa ki ngarang executive ki oiba mifam amangarang lining sanamai temple board hayeng khongmal wama pauktak loi namoizam tombana mapu oiduna mifam mapang tokre mifam aduna yena balaitana warep cash lokre loinana maitai lona India ki classical language sanana ba criteria surab documents sing atubuda mari lenaba singna thagadabani haina wama gi secretary publicity na press thoto thadorak ba sirol amana hairi sirol sina hai ngarangi mifamna laukiba warep singi manungda wama na mamangai digi manipur lengak tamadi ningthau leisem sana jawba MP Rajya Sabha amadi
प्रेस मीट फाव तौदुना तक्सिंदुना लाखिबा मणिपुर लोल मैतै लोना इंडिया की क्लासिकल लैंग्वेज सन्ननबा अथुब मतमना क्राइटेरिया सूरब डॉक्यूमेंट्स अथुबदा मरी लेनबसिंग थागदबने लोइना आर्ट एंड कल्चर डिपार्टमेंट की मैकेदी स्टेट लेवल कमिटी सेमलगा माय पाकनब होनगदबनी हाइदुना तकनदुना लाखिबदुगी मही ओइना हंदक होखिब डिसेंबर अनीदा आर्ट एंड कल्चर डिपार्टमेंट की कमिश्नर ना सिरोल अमा थोक्तुना स्टेट लेवल कमिटी सेमखिबबु वामा मिफम तराम ओकपग लोइना थकतब फोंदोखि हाइदि स्टेट लेवल कमिटी की चेयरमैन हौजी चीफ मिनिस्टर की थौसुपुरीब एन बेरेन लोइना कमिटी यावरीब मेंबर खुदिमकुसु वामागी मिफमना थकतब फोंदोखिबग लोइना अथुब मतमना क्लासिकल की क्राइटेरिया सूरब डॉक्यूमेंट खुदिमक मरी लेनबसिंग थाबिनबसु हाइदि लोइना हंदक वामागी हानगी जनरल सेक्रेटरी की थौपुरंबा पौनम थकाब मैतई मसागी असिन बमना वामागी सेक्रेटरी की फमदगी थादोनबा से थरकुगी मतुंगिना कुपना मिफम खनरब मतुंग अयाबा पीख्रेनसु पाउसदा मखातारी अमरोमदना कोलकाता मणिपुर बावनदा मुतुमचा कौबा मियोय अमना कंगलोन कायना सही अमा हेना लैसिंदुना लैरि कुनग तरुक रोलेंस रोड नियर मैक्स मुलर बावन कोलकाता 700020 दा मणिपुर लेंगा की जनरल एडमिनिस्ट्रेटिव डिपार्टमेंट JAD मखादा लैरिबा कोलकाता मणिपुर बावन असि मपु पानबग समनारि बावन असि की सना कंगलोन की वांगमद इम्फाल वेस्ट की तेरा लखरपम लैकायनि हैबा मुतुमचा कौबा मियोय मना बावन असि की DRC ओइरिबसिगा यानदुन सही अमहेना बावन असिदा लैसिलखिबदु हौजिकसु मखाताना लैसिंदुन लैरि हैदि पाउसी एसिना फंगवा पाव की मतुंग इनदी मुतुमचा हाइरिबा मियोयसिना बावन असिगी रूम नंबर 302 दा मसागी मयुम दौना मनिंग तौना हौजिकसु लैसिलि मियोयसिना बावन असिगी गाड़ी कया अमा मसागी गाड़ीगुम सतौगसिन तौबदा सिजनबा मतमदा DRC ओइरिबेसिना करी सुहाइदना तौनिंगबदुमक तौहंदुन लै कारिगुम मतमदा बावन की ओइना लैरिबा गाड़ीदा DRC ओइरबेसिगा मुतुमचा हाइरिबा मियोयसिगा पुना सतमिनरी लैरि हाइदि मुतुमचा हाइरिबा मियोयसिना कांगलोन लाना सही अमा हेना बावन असिदा लैसिलकप मतमदा मरी लेनबा स्टाफ सिंगना माके असोयबदु सुमथोकनबा हाइरुब मतमदा खुदथोकनबा खतना चैनबा फावब लैख्रे हाइदि हिरमसिगी मतंगदा मणिपुर लेंगा की जनरल एडमिनिस्ट्रेटिव डिपार्टमेंट का मरी लेनबा स्टाफ सिंगना माके असोयबदु सुमथोकनबा हाइरुब मतमदा खुदथोकनबा खतना चैनबा फावब लैख्रे हाइदि हिरमसिगी मतंगदा मणिपुर लेंगा की जनरल एडमिनिस्ट्रेटिव डिपार्टमेंट की मरी लेनबा ऑफिशियल्स कोलकाता मणिपुर बावनदा सत्तुना येंगसिनबगी थबक फावब सतख्रे हाइदि मुतुमचा हाइरिबा मियोयसिना DRC ना सथोकी मतमदा DRC की चक्रीदा फावब फमजिनदुना लैबा स्टाफ सिंग उबा फंगले मांगना सथरिबा अरानबा थोंगसी DRC ना याबदगी तौहल्लिब्रा हाइबसी JAD की मकोक थोंबा ऑफिशियल सिंगना येंगसिनफम थोकले हाइदि पाउसिन हाई मुतुमचा हाइरिबा मियोयसी अहानबदा गुवाहाटी दा लैरमबदगी कोलकाता मणिपुर बावनदा लाक्तुना कांगलोन कायना बावन असिदा सही अमा हेना लैसिलखिबनि मियोय महाकी पोकनाफम लमदम ओइरिबा मणिपुर दा थोकपा यादबदगी कोलकाता मणिपुर बावन अमदि गुवाहाटी ना सिंगबदा लैबगी थबा सथरबरा हाइबगी प्रजा सेक्शन क्यादि हंगनकि पनबा याबदी मुतुमचा हाइरिबा मियोयसिना कोलकाता मणिपुर बावनदा कांगलोन कायना सही अमा हेना लैसिलक्ले हाइना पाउसियसिना इदुना मणिपुर लेंगा अमदि मियामना खनख्रबा मतुंगदा बावन असि थादोक्तुना नुमित खरने अमुक सलरबा मतुंगदा हौजु मखाताना मनिंग मखा तौना अमुक बावन सिदा मयुम दौना लैसिलक्पने हाइदि मखासा थरक पोइना तो पावमना लंगमैदोंग अमदि इम्फाल ईस्ट की मफम क्यादा आरामबाई टेंगोल की कोरोंगानबा NIA ना केस पानबि यारो हैना वखत खोंजंग संसिंख्रे ngarang numidang langmaidong bazarda lamdamdugi maira paibisuna wakat mifam ama sathakre wakat mifam aduda NIA na isa korongan ba phabi yaroi NIA na ma ki matakta palib ek loina kakadabani haina demand tokhi mifam aduda langmaidong maira paibigi president yamna saw amadi secretary alangmam naubisu saru yakhi president yamna sawbana phungdokibada arambai tingol ki isasing matuna masok yaroi lengana miya bungaksen ngamdabadigi arambai gi isasingna ngaksen bani isasing gi damakta mamai khoi leiri makoi gi matuna masok yaroi have wapam sing phungdoki mifam maduru saruk yakiba maira pai bisuna apun bokolau laudun arambai gi korongan ba NIA na phabi yaroi have su lakhi nakala maramna national investigation agency NIA na arambai tingol gi lusing poral korongan bukumanda paliba case hando लेमखों आर्मी कैम्प दगी मांग की लैश्रम कमल बाबू अथुबुआदा पुथु हाइदुना ngarang numidang Imphal East district मेरा की रैली सख्रे ngarang सखिब मेरा की रैली अदु
Aurora Club and Library na sinduna laifam khunau lai ingkhol amadi sangakpham maira paibigi masing yamlaba ima kyana saryaki rally edu saruk yaki maira paibi singna NIA na korongan bu khumanda palibi case sandu Laimokong Army KM mangliba Assam gi citizen Kamal Babu athuba matamna putho khulngak pasing phabi yaro have khulaw kya lauduna sangakphum ground gi horaga singmairong khongnang ani karak phawu satluraba matung amuk sangakphum na rusin khiari Lushilak po na panam pauksig editorial ma'am na thamjagi saying saba sagum na sarang na thamba yara phurup ni malem da lady tungan tungan ba phuruk kang lupunamak tungan ba masa masagi apama madi thajanabagi matungina satning ba lining amasum ningning ba lining ningduna ingna signa lainari haibasinga sigi malem gi miyamna khangna dun lairi asigum laba malem gi miyamna yana dun lairaba thajanaba amadi apamba lining satpasingi manungda crystal lining su amani malem gi crystal lining satpasingi oina lakliba December gi kunga manga himsukisa numita satliba saye sigi oina malem da lairiba tungan phurukang lupsingna Jesu Christpu ikai khumnabaga loinana makbu singthaba laisol isai kiya muk saktuna paksana pangthoknagadori nakalamorumna Manipur tha taraga mapan mapung pharaba Kuki theorist na mitei sungbu halaga makhoigi tunganba territory natragna tunganba lenga ama Manipur gi tungana laigi haibigi lalasigi manungda state asidasu Christian lining satpa tungan phurukang lukayana su December 15 sida Christmas ki thorom pangthoknagadori asigumlaba Christian lining satpa singi senglaba kumai ama oiriba sigi yenglaga ngasigi tarakan thisuba Manipur Assembly lenga ke minister amasu oiriba Manipur gi singmi tangkhul gi miyo amana Christmas naksilakpagi matamoiba maramna state asigi mya maruina Kuki Zo sing Christian lining satpasingda lamdamasida ingna tapna laison son soladuna Christmas ki thorom pangthoknaba paujal pibaga loinana mi puba MST gi gari satok jasin state asigi singi district yauna senana ba thorang pekhalakpada Kuki sing athingba pirakpagi pau tandarakli Oirakliba pipa masina maram oiraga state asida Christian lining satpa phurup kang kayagi mafamda ayetpa apamna pi boina thokpagi mathakta Christian lining satpa Kuki singa si Jesu Christ ningba madi Christian lining satpagi wan thok leitaba asengba saramsat ngaram satpa theorist oibigi asengba masa aduma Kuki singna tathok sare haibisi kakpa yaroidaba thawong na haina khali maramdi Bible du yauriba Christian lining satpagi phajakraba paujil kayabu Kuki theorist singna khongaunaba maramna makoina Christian lining satlabasu Jesubu khongnet oina thokpana manabagum torakpana maram oiraga makhoi si yamna lamlaki saying sagumna juda sarang saraga sarang manungna thamba yaraba sa makalamagi miyoiba phurup ni haina signboard thelaga thamba yaba phurup kanglu oire habida hamma thokadaba mandi adubu sagumlaba phurup kanglup asibu ngasigi India gi center lengakna saukan kalaga thamba manbagi thawang sathaduna tha taraga mapan hena lairakpa sima democracy satpa leba ama oina malemna saphok sariba India gi citizen sing oina di ngasigi India lenga sigi thawang simakti yamna lebuk thibani habi he maram aduna ngasigi India gi center lenga ki lusingba singna terrorist ki thawang sathariba Kuki Zo singa si atupa matamda laksinduna laipa sida ingna signa leipa pamjaba singbu tangdu leitana lehna na bo khona haninge heba panam pauksi gi editorial lusilakpa da myam da thamjati duga hauji ko ina di myam pausi suma ta ansel lusinjarage masu myam puna no update ngaminasi